ꯃꯥꯏꯀꯩ ꯈꯪꯗ ꯄꯥꯏꯔꯛꯄ ꯅꯣꯡꯍꯨꯅ ꯄꯨꯔꯛꯄ ꯅꯣꯡꯂꯤꯛꯅ ꯍꯩꯊꯈꯤꯕ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯈꯔ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨ ꯆꯤꯛꯅ ꯏꯪꯉꯤ꯫ ꯏꯃꯝ ꯃꯝꯂꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯛꯇꯨꯅ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯕꯗ ꯑꯇꯤꯌꯥꯗ ꯊꯣꯛꯂꯝꯕ ꯄꯥꯟꯈꯠꯂꯛꯄ ꯊꯥꯖ ꯃꯍꯥꯛꯁꯨ ꯂꯣꯠꯈ꯭ꯔꯦ꯫ ꯀꯣꯔꯧꯒꯤ ꯃꯁꯦꯛꯅ ꯇꯞꯅ ꯌꯦꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯔꯛꯂꯦ ꯑꯇꯤꯌꯥꯗꯨ꯫ ꯀꯦꯕ ꯃꯆꯥ ꯁꯅꯥꯕꯨ ꯄꯝꯈꯠꯇꯨꯅ ꯆꯤꯡꯈꯣꯡꯂꯣꯝꯗ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯑꯃ ꯀꯟꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯥꯏꯀꯩꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯀꯧꯕ ꯃꯈꯩ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯑꯀꯣꯏꯕꯗꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯆꯦꯜꯂꯛꯂꯤ ꯀꯦꯕ꯫ ꯍꯥꯏꯔꯪ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯀꯦꯕ ꯁꯣꯟꯊꯔꯕ ꯃꯤꯠꯂꯨ ꯑꯅꯤꯅ ꯈꯨꯃꯟ ꯂꯥꯛꯄꯕꯨ ꯎꯕꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯂꯥꯛꯄ! ꯐꯤꯕꯥꯔꯦꯜ ꯄꯟꯊꯗꯦ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯕꯒꯤ ꯃꯊꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯅꯤ, ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜ ꯏꯃꯥꯏꯔꯦꯝꯕꯤꯅꯤ꯫ ꯐꯤꯕꯥꯔꯦꯜ ꯇꯍꯥ ꯀꯦꯕꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯏꯆꯥꯁꯤ ꯀꯩꯗꯧꯔꯦ? ꯀꯦꯕ ꯐꯤꯕꯥꯔꯦꯜꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯛꯂꯤ꯫ ꯃꯥꯅꯤ, ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯉꯁꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯇꯧꯁꯤꯡ ꯑꯁꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯤ, ꯄꯦꯟꯗꯕꯅꯁꯨ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯐꯝꯗꯒꯤ ꯄꯨꯝꯅꯃꯛ ꯂꯥꯞꯊꯣꯛꯅꯗꯨꯅ ꯃꯆꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯔꯝꯒꯤꯅꯤ, ꯃꯥꯅꯅꯤ꯫ ꯀꯦꯕ ꯃꯌꯥ ꯈ꯭ꯔꯛ ꯆꯤꯛꯁꯤꯟꯅꯔꯗꯨꯅ ꯐꯤꯕꯥꯔꯦꯜꯗ ꯑꯁꯥꯎꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯄꯝꯈꯠꯅ ꯌꯦꯡꯂꯝꯕ ꯐꯤꯕꯥꯔꯦꯜ ꯀꯦꯕꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯀꯦꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯦꯕꯅ ꯃꯥꯕꯨ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯥꯊꯣꯛꯂꯕ ꯃꯌꯥ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯐꯤꯕꯥꯔꯦꯜꯅ ꯁꯣꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯐꯤꯕꯥꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯁꯥꯎꯅ ꯐꯠ ꯀꯟꯊꯠꯇꯨꯅ ꯐꯤꯕꯥꯔꯦꯜꯕꯨ ꯊꯩꯗꯨꯅ ꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ ꯀꯦꯕ꯫ ꯐꯤꯕꯥꯔꯦꯜ ꯀꯦꯕꯕꯨ ꯀꯧꯏ꯫ ꯂꯥꯛꯄ! ꯀꯦꯕ ꯈꯨꯝꯗꯦ꯫ ꯍꯟꯅ ꯐꯤꯕꯥꯔꯦꯜꯕꯨ ꯌꯦꯡꯗ ꯃꯥꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯐꯤꯕꯥꯔꯦꯜ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯀꯦꯕꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯔꯒ ꯀꯦꯕꯕꯨ ꯈꯥꯝꯃꯤ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯑꯁꯥꯎꯕꯅ ꯐꯨꯟꯒꯠꯂꯛꯇꯨꯅ ꯇꯞꯊꯥꯗ ꯃꯈꯨꯠ ꯌꯦꯠꯇꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟ ꯂꯩꯊꯣꯔꯛꯇꯨꯅ ꯐꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯥꯗ ꯊꯛꯇ ꯃꯆꯥꯕꯨ ꯁꯦꯟꯅꯕꯗ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤꯕꯥꯔꯦꯜ ꯃꯁꯥꯗꯨ ꯁꯥꯐꯨ ꯑꯃꯗ ꯉꯥꯛꯇꯨꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯦꯕꯒꯤ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯄ ꯁꯥꯐꯨ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯅ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯩ꯫ ꯀꯦꯕ ꯍꯥꯏꯊꯔꯤꯕ ꯐꯤꯕꯥꯔꯦꯜꯕꯨ ꯃꯤꯠꯆꯤꯅ ꯍꯥꯏꯔꯞ ꯌꯦꯡꯂꯝ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯐꯤꯕꯥꯔꯦꯜ ꯅꯥꯇꯣꯟꯗꯒꯤ ꯆꯦꯟꯊꯔꯤꯕ ꯏꯗꯨ ꯃꯈꯨꯠ ꯈꯨꯅꯝꯅ ꯇꯩꯊꯣꯛꯏ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ ꯆꯠꯈ꯭ꯔꯤꯕ ꯀꯦꯕꯕꯨ ꯌꯦꯡꯉꯤ꯫ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯀꯦꯕꯕꯨ ꯇꯨꯡꯗꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯐꯥꯗꯨꯅ ꯁꯥꯎꯅ ꯂꯥꯎꯏ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯍꯪꯉꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯀꯦꯕ ꯍꯟꯗꯛꯃꯨꯛꯁꯨ ꯁꯨꯛꯂꯗꯨꯅ ꯈꯨꯇꯨꯝꯗꯨ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯈꯨꯠꯇꯨ ꯐꯤꯕꯥꯔꯦꯜꯅ ꯇꯥꯞ ꯐꯥꯈ꯭ꯔꯦ꯫ ꯐꯤꯕꯥꯔꯦꯜ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯀꯦꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯈꯤꯕꯗꯤ ꯑꯩ ꯅꯥꯆꯨꯡꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯅꯇꯧ ꯎꯠꯄꯁꯤꯗꯤ ꯑꯩ ꯏꯁꯥꯁꯤ ꯇꯞꯊꯕ ꯉꯝꯗꯦ ꯀꯦꯕ꯫ ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯈꯨꯝꯃꯨ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯇꯥꯎꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯕꯒ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕꯗꯒꯤ ꯐꯤꯕꯥꯔꯦꯜꯒ ꯀꯦꯕꯒ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕ ꯃꯇꯧꯗ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯏꯁꯤꯡꯒ ꯉꯥꯒꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏ, ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡ ꯍꯧꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯃꯅ ꯑꯃꯒꯤ ꯋꯥꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯂꯣꯠꯅ ꯄꯥꯎꯃꯤꯟꯅꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡ ꯆꯦꯟꯃꯤꯟꯅꯕꯅꯤ꯫ ꯆꯤꯡꯂꯩꯒꯤꯗꯒꯤ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ
ꯀꯦꯕ ꯏꯔꯨꯂꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯍꯜꯂꯤ꯫ ꯏꯔꯨꯂꯤꯁꯨ ꯃꯥꯅ ꯈꯪꯕ ꯎꯍꯧꯕꯗꯣ ꯃꯄꯨꯔꯣꯏꯕꯗ ꯁꯤꯠ ꯅꯥꯟꯅ ꯑꯃꯠꯇ ꯆꯤꯠꯊꯗ ꯇꯝꯈꯤ꯫ ꯀꯦꯕꯁꯨ ꯈꯪꯉꯤ ꯈꯨꯃꯟ ꯇꯔꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯆꯦꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕ ꯈꯨꯃꯟꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯨ꯫ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯏꯆꯥꯎ ꯆꯥꯎꯅ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯤꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯗ ꯄꯣꯡꯅ ꯂꯩꯉꯥꯛꯂꯤꯕ ꯈꯨꯃꯟ ꯄꯤꯐꯥꯔꯦꯜꯒꯤ ꯈꯨꯃꯟ ꯁꯂꯥꯏꯅꯤ꯫ ꯀꯦꯕ ꯐꯤꯡꯒꯠꯂꯝꯕ ꯃꯁꯥꯗꯣ ꯈꯖꯤꯛꯇꯤ ꯐꯥꯊꯩ, ꯑꯗꯨꯕꯨ ꯃꯥ ꯄꯤꯐꯥꯔꯦꯜꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯗꯤ ꯄꯣꯛꯇꯦ꯫ ꯀꯦꯕ ꯄꯤꯐꯥꯔꯦꯜꯕꯨ ꯁꯣꯟꯊꯔꯕ ꯃꯤꯠꯂꯨ ꯑꯅꯤꯅ ꯌꯦꯡꯂꯝ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯤꯐꯥꯔꯦꯜ ꯃꯇꯥꯎꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯕꯨ ꯋꯥꯔꯧꯅ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯀꯦꯕꯕꯨ ꯇꯥꯛ ꯐꯥꯏ꯫ ꯅꯪꯅ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯆꯤꯡꯈꯣꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯟꯊꯕꯗ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯥ? ꯏꯆꯥꯁꯤ ꯄꯤꯔꯛꯎ, ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯑꯗꯨꯝ ꯆꯠꯈꯣ, ꯏꯆꯥꯁꯤꯗꯤ ꯎꯈꯤꯕ ꯌꯥꯔꯣꯏ꯫ ꯄꯤꯐꯥꯔꯦꯜ ꯁꯞꯇ꯭ꯔꯥ ꯑꯃꯗ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯀꯦꯕꯒꯤ ꯃꯊꯥꯗꯒꯤ ꯃꯨꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯝꯗꯕ ꯀꯦꯕ ꯁꯥꯎꯅ ꯄꯦꯟꯗꯅ ꯄꯤꯐꯥꯔꯦꯜꯕꯨ ꯏꯟꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯃꯤꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯏꯆꯥꯁꯤ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯈꯨꯝꯃꯨ, ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯥꯠꯂꯨ, ꯑꯩꯕꯨꯁꯨ ꯍꯥꯠꯂꯨ, ꯄꯨꯝꯅꯃꯛ ꯅꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯨ꯫ ꯑꯀꯟꯕ ꯑꯊꯧꯕ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯩ ꯇꯣꯟꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯄꯥꯡꯗꯕ ꯃꯄꯥ ꯑꯩꯗꯤ ꯊꯋꯥꯏꯁꯤꯡ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯪꯗꯕꯒꯤ ꯑꯩ ꯃꯤꯀꯤꯊꯤ ꯑꯣꯏꯕꯅꯦ꯫ ꯀꯦꯕ ꯄꯤꯐꯥꯔꯦꯜꯕꯨ ꯌꯦꯡꯗꯨꯅ ꯁꯣꯔ ꯐꯣꯏꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛ ꯃꯈꯥ ꯇꯥꯏ꯫ ꯅꯪꯕꯨ ꯁꯣꯛꯄꯁꯨ ꯑꯩ ꯉꯝꯂꯣꯏ, ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯍꯥꯠꯂꯨ, ꯑꯩꯕꯨꯁꯨ ꯍꯥꯠꯂꯨ, ꯃꯤꯒꯤ ꯃꯈꯨꯠꯇ ꯃꯥꯡꯈꯤꯒꯗꯧꯕ ꯊꯋꯥꯏꯁꯦ ꯃꯤꯅ ꯁꯣꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯑꯩꯕꯨ ꯄꯦꯟꯅ ꯍꯥꯠꯂꯨ ꯄꯤꯕꯥ, ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯀꯦꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯞꯂꯤ꯫ ꯄꯤꯐꯥꯔꯦꯜ ꯀꯦꯕꯒꯤ ꯃꯥꯕꯨ ꯁꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥ ꯈꯪꯂꯦ ꯀꯦꯕꯕꯨ ꯃꯤꯅ ꯅꯝꯍꯠꯄꯤꯔꯦ ꯍꯥꯏꯕ, ꯃꯥꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯕꯕꯨ ꯅꯝꯍꯠꯄꯤꯔꯦ ꯍꯥꯏꯕꯁꯤ꯫ ꯄꯤꯐꯥꯔꯦꯜ ꯋꯥꯍꯪ ꯄꯨꯕ ꯃꯤꯄꯥꯏꯕ ꯄꯦꯟꯗꯕ ꯃꯤꯠꯂꯨ ꯑꯅꯤꯅ ꯀꯦꯕꯕꯨ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯂꯨꯝꯅ ꯌꯦꯡꯂꯝ ꯃꯥꯒꯤ ꯃꯊꯥꯗ ꯅꯥꯍꯦꯔꯗꯨꯅ ꯂꯩꯔꯤꯕꯤ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯄꯤꯐꯥꯔꯦꯜ ꯀꯦꯕꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯥꯅ ꯂꯩꯔꯝꯕ ꯎꯈꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯜꯂꯤꯕ ꯏꯅꯐꯤꯗꯨ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯔꯒ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯊꯝꯕꯤ꯫ ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯔꯒ ꯃꯅꯪꯒꯟꯗꯨ ꯂꯩꯁꯤꯟꯗꯨꯅ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤ꯫ ꯄꯟꯊꯗꯦ, ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ꯫ ꯀꯦꯕ ꯅꯣꯟꯊꯗꯨꯅ ꯀꯞꯂꯝꯕ ꯑꯗꯨ ꯄꯤꯐꯥꯔꯦꯜꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯦꯔꯥ ꯄꯥꯏꯕꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯤ ꯄꯤꯐꯥꯔꯦꯜꯗꯨ꯫ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯄꯥꯜꯗꯨ ꯂꯥꯞꯇꯛꯅ ꯍꯦꯛ ꯎꯔꯛꯄꯒ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯝꯕꯤ ꯃꯔꯤ ꯃꯉꯥ ꯐꯨꯛꯇꯨꯅ ꯆꯦꯜꯂꯛꯂꯒ ꯅꯨꯡ ꯑꯀꯨꯠꯄ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯇꯤꯡꯕ ꯑꯗꯨꯗ ꯃꯅꯥꯁꯤꯡ ꯑꯗꯨ ꯊꯥꯗꯗꯨꯅ ꯊꯨꯅ ꯆꯥꯝꯊꯣꯛꯏ꯫ ꯅꯤꯡꯊꯤꯅ ꯆꯥꯝꯕ ꯂꯣꯏꯔꯕ ꯇꯦꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯦꯕ ꯍꯣꯏꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯌꯧꯔꯛꯄꯗ ꯀꯦꯕꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯤꯐꯥꯔꯦꯜꯕꯨ ꯌꯦꯡꯂꯛꯏ ꯀꯦꯕ꯫ ꯄꯤꯐꯥꯔꯦꯜꯁꯨ ꯀꯦꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯨ ꯑꯍꯨꯝ ꯃꯔꯤ ꯂꯧꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯂꯒ ꯃꯐꯣꯟ ꯇꯥꯍꯜꯂꯤ꯫ ꯄꯤꯐꯥꯔꯦꯜ ꯏꯃꯥꯏꯔꯦꯝꯕꯤꯒꯤ ꯄꯥꯝꯕꯣꯝꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯇꯦꯔꯥ ꯄꯥꯏꯕꯤ ꯑꯇꯣꯏꯕꯗꯨ ꯅꯤꯡꯊꯤꯅ ꯊꯣꯝꯂꯛꯏ꯫ ꯀꯦꯕ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯂꯨꯕꯅ ꯉꯁꯥꯏ ꯃꯈꯩ ꯈꯪꯂꯨꯗꯦ ꯃꯆꯥꯒꯤ ꯃꯅꯪꯒꯟꯗ ꯍꯨꯝꯗꯨꯅ ꯆꯠꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯈꯦꯠꯈꯤꯕ ꯃꯅꯪꯒꯟꯒꯤ ꯁꯔꯨꯛ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯁꯣꯛꯄ ꯎꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯏꯅꯧ ꯅꯧꯕ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯑꯗꯨꯛ ꯂꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯥ ꯎꯔꯨꯗꯦ꯫ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯌꯦꯡꯖꯩ꯫ ꯄꯤꯐꯥꯔꯦꯜ ꯀꯦꯕꯗ ꯌꯦꯡꯗ ꯏꯃꯥꯏꯔꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯄ, ꯏꯆꯥꯁꯤ ꯃꯅꯪꯒꯟꯁꯤ ꯅꯤꯡꯊꯤꯅ ꯂꯩꯁꯤꯜꯂꯨ꯫ ꯀꯦꯕ ꯄꯤꯐꯥꯔꯦꯜꯗ ꯃꯄꯨꯛꯅꯤꯡꯗꯨ ꯇꯅꯤꯛꯅ ꯌꯦꯡꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ꯫ ꯃꯤꯠꯐꯝ ꯑꯗꯨ ꯄꯤꯐꯥꯔꯦꯜꯗꯒꯤ ꯁꯠ ꯍꯣꯡꯈꯤꯗꯨꯅ
ꯄꯤꯕꯥꯔꯦꯜꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯏꯃꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯪꯒꯟꯗ ꯃꯤꯠꯐꯝ ꯑꯗꯨ ꯐꯠ ꯊꯝꯈꯤ꯫ ꯍꯤꯗꯥꯛ ꯑꯗꯨ ꯇꯩꯔꯦ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯗꯨꯅ ꯀꯞꯄꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯅ ꯀꯞꯄꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯎꯗ ꯃꯈꯣꯜ ꯊꯣꯛꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯔꯤ꯫ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛꯁꯨ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ꯫ ꯍꯤꯗꯥꯛ ꯊꯣꯝꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯂꯥꯛꯂꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯄꯥꯜꯂꯝꯕ ꯍꯩꯔꯥ ꯈꯔ ꯍꯦꯛꯂꯒ ꯄꯨꯔꯛꯇꯨꯅ ꯀꯦꯕꯗ ꯄꯤꯔꯛꯏ꯫ ꯀꯦꯕ ꯂꯧꯕꯇꯃꯛ ꯂꯧꯏ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯀꯦꯕꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯏꯃꯥꯏꯔꯦꯝꯕꯤꯗꯤ ꯑꯅꯥꯕꯗꯨ ꯍꯤꯗꯥꯛ ꯇꯧꯕꯒꯤ ꯄꯪꯊꯕ ꯑꯣꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯐꯝꯗꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯀꯦꯕꯅ ꯊꯨꯒꯥꯏꯗꯨꯅ ꯇꯞꯂꯞ ꯍꯪꯂꯛꯏ꯫ ꯏꯆꯥ ꯇꯥꯏꯕꯪ ꯈꯣꯡꯕꯤꯗꯤ ꯀꯗꯥꯏꯗ ꯊꯝꯕꯤꯔꯝꯃꯤ? ꯄꯤꯕꯥꯔꯦꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯆꯪꯈꯣꯟꯒꯤꯗ ꯂꯩꯍꯧꯔꯦ꯫ ꯀꯦꯕ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟ ꯃꯥꯒꯤ ꯃꯊꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯃꯆꯥ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯕꯥꯔꯦꯜ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯏ꯫ ꯏꯆꯥꯁꯤ ꯄꯨꯟꯅ ꯆꯪꯈꯣꯟꯒꯤꯗ ꯊꯝꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯍꯣꯏꯅ ꯀꯗꯣꯝꯗ ꯂꯩꯍꯧꯔꯕꯒꯦ? ꯀꯦꯕ ꯏꯇꯨꯛ ꯇꯨꯛꯊꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯁꯦ ꯃꯄꯥ ꯑꯩꯅ ꯁꯣꯏꯍꯟꯕꯅꯤ꯫ ꯃꯤꯔꯛ ꯇꯤꯜꯍꯟꯗ ꯏꯃꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯨꯕ ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯀꯦꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯁꯤꯟꯊꯥꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯆꯪꯈꯣꯟꯒꯤꯗ ꯄꯨꯟꯅ ꯊꯨꯡꯏ꯫ ꯏꯆꯥ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯪꯈꯣꯟ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯗ ꯄꯨꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯁꯅꯥꯁꯦ ꯑꯩꯅ ꯌꯣꯛꯂꯛꯄ ꯁꯣꯏꯕꯅ ꯃꯤꯇꯣꯞꯄꯨ ꯀꯤꯖꯩ꯫ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯀꯅꯥ ꯑꯃꯠꯇꯒ ꯂꯣꯏꯅꯗꯨꯅ ꯂꯩꯍꯧꯕ ꯉꯝꯗꯦ꯫ ꯃꯄꯥ ꯑꯩꯒꯨꯝ ꯄꯥꯡꯗꯕ ꯏꯆꯥ ꯑꯃ ꯑꯣꯏꯍꯟꯕꯤꯔꯦ ꯄꯥꯡꯗꯕ ꯃꯄꯥ ꯑꯩꯅ꯫ ꯄꯤꯕꯥꯔꯦꯜ ꯏꯃꯥꯏꯔꯦꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯀꯦꯕ ꯋꯥꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯒ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ ꯆꯤꯡꯂꯩꯒꯤꯗ ꯁꯣꯏꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯅꯤ ꯏꯔꯨꯂꯤꯗꯨ꯫ ꯏꯆꯥ ꯇꯣꯝꯕꯤꯁꯨ ꯀꯞꯂꯝꯒꯅꯤ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯅ꯫ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯀꯦꯕꯗ ꯌꯦꯡꯂꯛꯇꯨꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯃꯈꯣꯏꯒ ꯀꯝꯗꯧꯅ ꯂꯝꯕꯤ ꯇꯣꯡꯉꯥꯟꯈ꯭ꯔꯤꯕꯅꯣ? ꯆꯤꯡꯂꯩꯒꯤꯗ ꯂꯩꯔꯝꯂꯒꯗꯤ ꯁꯥꯐꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯄꯤꯕꯥꯔꯦꯜ ꯋꯥꯔꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯍꯤꯌꯥꯏꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯤꯡꯂꯩ ꯆꯦꯟꯅꯩ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯈꯜꯗꯣ ꯂꯩꯇꯥꯗ꯭ꯔꯤꯕꯅ ꯃꯥ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯂꯧꯁꯤꯟꯗ꯭ꯔꯤ꯫ ꯀꯦꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯀꯪꯂꯝꯕ ꯃꯆꯤꯟ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯦꯕꯗ ꯋꯥꯍꯪꯅ ꯄꯤꯛ ꯊꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯀꯦꯕ ꯄꯤꯕꯥꯔꯦꯜꯗ ꯃꯤꯀꯨꯞ ꯑꯅꯤ ꯑꯍꯨꯝ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯃꯥꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ ꯆꯤꯡꯂꯩ ꯏꯕꯦꯝꯃ ꯇꯣꯟꯗꯣꯟ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯜ ꯀꯨꯞꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯔꯨꯂꯤꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯂꯥꯡ ꯊꯥꯛꯄꯤꯔꯤ ꯃꯔꯜ ꯊꯝꯖꯤꯟꯕꯤꯔꯤ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤ꯫ ꯅꯪꯕꯨ ꯃꯈꯣꯏꯗ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯔꯥꯡꯗꯒꯤ ꯑꯅꯝ ꯀꯜꯂꯨꯕꯒꯤꯅꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯄꯤꯕꯥ꯫ ꯀꯦꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯂꯞ ꯍꯪꯂꯛꯏ꯫ ꯈꯨꯃꯟ ꯏꯕꯦꯝꯃꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯔꯝꯒꯗ꯭ꯔꯅꯤ? ꯄꯤꯕꯥꯔꯦꯜ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯃꯤꯠꯂꯨ ꯑꯅꯤꯅ ꯀꯦꯕꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ ꯋꯥꯅ ꯌꯦꯡꯂꯤ꯫ ꯀꯦꯕꯁꯨ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ ꯇꯧꯔꯝꯂꯣꯏ ꯑꯩꯅꯁꯨ ꯊꯥꯖꯗꯦ꯫ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯂꯥꯛꯄꯥꯎ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯥꯟꯗꯝ ꯑꯃꯈꯛ ꯂꯩ꯫ ꯑꯩꯒꯤ ꯏꯔꯨꯂꯤ ꯑꯃꯗꯤ ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯃꯈꯣꯏꯗꯒꯤ ꯀꯟꯕ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ꯫ ꯀꯦꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥꯅ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯀꯦꯕ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯃꯥꯕꯨ ꯇꯨꯝꯄꯛ ꯌꯦꯡꯂꯝꯕ ꯄꯤꯕꯥꯔꯦꯜ ꯃꯆꯤꯟꯗꯨ ꯇꯞꯅ ꯀꯥꯡꯂꯛꯏ ꯌꯥꯝꯅ ꯇꯞꯅ꯫
ꯁꯤꯊꯔꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯄꯨꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯗꯨꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯄꯅꯤ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯑꯁꯨꯝ ꯃꯥꯏꯊꯤꯕ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯃꯈꯣꯏꯗ ꯑꯩ ꯆꯪꯖꯒꯦ. ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯑꯃꯗꯤ ꯏꯆꯥꯇꯣꯝꯕꯤꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯌꯧꯍꯜꯂꯛꯀꯦ ꯀꯦꯕ. ꯀꯦꯕ ꯄꯨꯛꯅꯤꯡꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯄꯤꯕꯥꯔꯦꯜꯗ ꯅꯤꯡꯉꯝꯗꯅ ꯅꯨꯡꯁꯤꯅ ꯃꯤꯄꯥꯏꯅ ꯌꯦꯡꯂꯛꯏ. ꯄꯤꯕꯥꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯝ ꯀꯦꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯟꯕꯤꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯛꯎꯀꯣ ꯀꯦꯕ. ꯄꯤꯕꯥꯔꯦꯜ ꯍꯥꯏꯔꯞ ꯅꯣꯟꯊꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯤ ꯏꯃꯥꯏꯔꯦꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯄꯤꯕꯥꯔꯦꯜ ꯄꯟꯊꯗꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ. ꯑꯗꯨꯕꯨ ꯀꯦꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯄꯤꯕꯥꯔꯦꯜ. ꯄꯤꯕꯥꯔꯦꯜ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ. ꯀꯦꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯉꯁꯤꯁꯨ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯨ. ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯅꯪꯅ ꯊꯧꯅꯥ ꯐꯕ ꯍꯦꯟꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯩ ꯃꯗꯨ ꯈꯪꯏ. ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯒꯤ ꯊꯧꯅꯥꯗꯨ ꯎꯠꯇꯨꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯨ ꯄꯤꯕꯥꯔꯦꯜ. ꯄꯤꯕꯥꯔꯦꯜ ꯀꯦꯕꯒꯤ ꯋꯥꯗꯨꯗ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯜꯂꯛꯇꯨꯅ ꯐꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ? ꯍꯥꯏꯌꯨ. ꯉꯔꯥꯡꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯍꯧꯔꯕ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯒꯦ ꯈꯟꯗ ꯑꯩꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯏꯆꯥꯁꯤꯡꯗꯨ ꯌꯦꯛꯅꯕꯅ ꯇꯨꯍꯠꯄꯤꯔꯝꯂꯕꯗꯤ ꯃꯗꯨꯒꯤ ꯑꯅꯧꯕ ꯃꯩꯁꯥ ꯑꯃꯃꯨꯛ ꯂꯥꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯩꯕ ꯃꯄꯣꯛ ꯑꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯥ? ꯄꯤꯕꯥꯔꯦꯜ ꯋꯥꯗꯨ ꯍꯥꯏꯔꯝ ꯀꯦꯕꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯈꯤ. ꯀꯦꯕ ꯐꯤꯡꯅ ꯅꯪꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯄꯤꯕꯥ. ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯣ ꯄꯟꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤꯉꯩ ꯅꯃꯛꯈꯥꯡꯗ ꯃꯥꯏꯊꯤꯔꯕꯗꯤ. ꯄꯤꯕꯥꯔꯦꯜ ꯀꯦꯕꯗ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ. ꯃꯗꯨꯗ ꯇꯨ ꯆꯨꯡꯒꯗꯕ ꯈꯨꯃꯟ ꯄꯤꯕꯥꯔꯦꯜ ꯅꯠꯇꯦ. ꯀꯦꯕ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯁꯒꯣꯜꯒꯤ ꯅꯥꯃꯩ ꯑꯗꯨ ꯌꯥꯟꯗꯨꯅ ꯈꯥꯝꯂꯗꯨꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯤ. ꯃꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ. ꯄꯤꯕꯥꯔꯦꯜ ꯈꯨꯝꯗꯦ. ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯁꯒꯣꯜꯗꯨ ꯃꯃꯥꯏ ꯀꯛꯅꯕ ꯍꯣꯠꯅꯩ. ꯑꯅꯝ ꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗ ꯀꯦꯕ ꯇꯞꯂꯞꯅ ꯄꯤꯕꯥ, ꯏꯆꯥ ꯁꯅꯥꯁꯤ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯨ. ꯀꯦꯕ ꯁꯒꯣꯜꯒꯤ ꯅꯥꯃꯩꯗ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥꯅ ꯃꯈꯥ ꯇꯥꯏ. ꯌꯦꯛꯅꯕ ꯆꯥꯝꯃ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯤꯡꯅꯔꯕꯁꯨ ꯊꯧꯅꯥ ꯍꯟꯒꯗꯧꯕ ꯑꯩꯒꯤ ꯏꯇꯥꯎ ꯈꯨꯃꯟ ꯄꯤꯕꯥꯔꯦꯜ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ. ꯃꯗꯨꯗꯅꯤ ꯑꯩꯅ ꯅꯪ ꯆꯠꯈꯤꯒꯅꯨ ꯍꯥꯏꯅ ꯈꯥꯝꯂꯤꯕꯁꯦ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯧꯅꯥ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯁꯤ ꯅꯪꯅ ꯉꯥꯛꯄꯤꯔꯝꯒꯗꯧꯕ. ꯄꯤꯕꯥꯔꯦꯜ ꯏꯁꯨꯛ ꯁꯨꯛꯂꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯀꯦꯕꯗ ꯌꯦꯡꯂꯛꯏ. ꯀꯦꯕ ꯄꯤꯕꯥꯔꯦꯜꯒꯤ ꯈꯨꯕꯣꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯃꯈꯥ ꯇꯥꯏ. ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯧꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯇꯦ ꯄꯤꯕꯥ. ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ. ꯅꯪꯅ ꯏꯐꯝꯗ ꯎꯠꯇꯨꯅ ꯇꯥꯛꯂꯤꯕ ꯊꯧꯅꯥ ꯑꯁꯤꯅ ꯑꯩꯁꯨ ꯊꯧꯅꯥ ꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯄꯤꯌꯨ ꯄꯤꯕꯥ. ꯃꯥꯅꯤ ꯈꯨꯃꯟ ꯄꯤꯕꯥꯔꯦꯜ. ꯃꯊꯧꯅꯥ ꯍꯦꯟꯅ ꯊꯣꯏꯅ ꯐꯕꯗ ꯃꯍꯥꯛꯇꯅꯤ ꯃꯌꯥꯝꯅ ꯀꯜꯂꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯣꯟꯅꯕ. ꯃꯇꯤꯛ ꯂꯩꯃꯟꯕꯅꯅꯤ ꯌꯦꯡꯁꯤꯟꯕ ꯃꯁꯤꯡ ꯌꯥꯝꯕꯁꯨ. ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯗꯕꯅ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯅꯗꯨꯅ ꯅꯝꯍꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯃꯥꯒꯤ ꯈꯨꯃꯟ ꯄꯤꯕꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯥꯛꯄ ꯃꯉꯣꯟꯗꯒꯤ ꯇꯥꯗꯕꯅꯤ. ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯂꯨꯆꯤꯡꯕ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯒꯁꯨ ꯂꯥꯟꯊꯦꯡꯅꯔꯤ. ꯃꯈꯣꯏꯒꯤ ꯈꯨꯃꯟꯕꯨ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯃꯥꯏꯀꯩ ꯑꯃꯗ ꯂꯦꯞꯇꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗ. ꯀꯦꯕ ꯃꯆꯥ ꯁꯅꯥꯕꯨ ꯄꯤꯕꯥꯔꯦꯜꯗ ꯅꯨꯡꯁꯤꯅ ꯄꯝꯍꯟꯗꯨꯅ ꯊꯥꯖꯅ ꯁꯤꯟꯅꯔꯝꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯥꯔꯒ ꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥꯇꯣꯝꯕꯤ ꯏꯇꯥꯡ ꯁꯅꯥꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ. ꯄꯤꯕꯥꯔꯦꯜ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯃꯇꯥꯎꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ. ꯑꯗꯨꯕꯨ ꯀꯦꯕ
ꯊꯧꯅꯥ ꯐꯅ ꯊꯥꯡꯗꯣꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯁꯥꯅ ꯃꯥꯏꯊꯤꯒꯅꯤ ꯈꯪꯏ꯫ ꯎꯃꯪ ꯑꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯕꯁꯨ ꯃꯥꯏꯊꯤꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯊꯤꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯂꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯂꯕꯅꯤ꯫ ꯃꯗꯨꯅ ꯃꯇꯥꯎ ꯑꯃꯗꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯤꯕꯅ ꯃꯤꯔꯥꯏꯕ ꯄꯥꯝꯃꯨꯖꯩ꯫ ꯊꯥꯡꯗꯣꯔꯛꯂꯦ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯈꯟꯗꯨꯅ ꯉꯝꯒꯅꯤ ꯈꯪꯏ ꯈꯨꯃꯟ ꯄꯤꯕꯥꯔꯦꯜꯅ ꯃꯥꯕꯨ ꯁꯤꯡꯅꯗꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯌꯥꯎꯗ ꯂꯥꯟꯊꯦꯡꯅꯕꯁꯨ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯆꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯁꯤꯟꯅꯔꯝꯕ꯫ ꯑꯗꯨꯕꯨ ꯇꯨꯈ꯭ꯔꯦ ꯀꯦꯕ ꯇꯤꯡꯈꯪ ꯃꯔꯛꯇ ꯊꯥꯡꯗꯣꯔꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯪꯗ ꯈꯨꯝꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯈꯥꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯤ ꯊꯤꯒꯨꯝꯅꯁꯨ ꯂꯥꯎꯈꯤꯗ꯭ꯔꯦ꯫ ꯌꯥꯖꯈ꯭ꯔꯦ ꯃꯗꯣ꯫ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯃꯤꯄꯥꯏꯔꯤ ꯎꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥꯇꯣꯝꯕꯤ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯁꯣꯟꯖꯩ ꯇꯅꯤꯛꯂꯕ ꯊꯃꯣꯏ ꯑꯗꯨꯅ꯫ ꯁꯤꯟꯂꯨꯔꯤꯕ ꯂꯥꯂꯣꯡ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯜꯂꯨꯕ ꯑꯉꯣꯝ ꯏꯕꯦꯝꯃ ꯑꯃꯗꯤ ꯑꯉꯣꯝ ꯂꯥꯛꯄ ꯃꯈꯣꯏꯅ ꯀꯪꯂꯥꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯈꯨꯃꯟ ꯇꯥꯏꯕꯪ ꯈꯣꯝꯕꯤꯗꯨ ꯈꯨꯃꯟ ꯂꯥꯛꯄꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯑꯉꯣꯝ ꯏꯕꯦꯝꯃ ꯁꯅꯥꯅꯨ ꯂꯥꯏ ꯍꯤꯡꯆꯥꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒ ꯁꯥꯎꯅ ꯂꯥꯎꯅꯔꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟ ꯄꯪꯈ꯭ꯔꯦ ꯍꯥꯏꯅ ꯉꯥꯡꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯉꯥꯡꯂꯤꯕꯗꯨ ꯅꯤꯡꯊꯤꯅ ꯈꯪꯖꯗꯕ ꯃꯉꯥꯂꯩꯗꯤ ꯐꯦꯠ ꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯁꯥꯎꯔꯤ꯫ ꯏꯄꯥꯛꯂꯩꯗꯤ ꯈꯪꯏ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅ ꯋꯥꯈꯜ ꯇꯥꯔꯕꯅ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯊꯧꯖꯪꯕꯒꯤ ꯃꯃꯥꯡꯗ ꯈꯪꯁꯤꯟꯅꯗ ꯃꯅꯥꯎꯅꯨꯄꯤꯅ ꯄꯦꯔꯤꯕꯗꯨ ꯊꯦꯝꯗꯨꯅ ꯃꯥꯁꯨ ꯄꯦꯁꯤꯟꯅꯔꯤꯕꯅꯤ꯫ ꯊꯧꯖꯪꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯕꯤꯔꯨꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯤꯕ ꯇꯧꯗꯦ꯫ ꯃꯥꯕꯨ ꯇꯊꯤ ꯇꯑꯣꯏꯅ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯗꯕꯅ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ꯫ ꯂꯨꯋꯥꯡ ꯑꯔꯥꯕ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯌꯥꯔꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯖꯪꯕꯁꯨ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯒ ꯃꯨꯛꯇꯥꯔꯩꯒꯅ ꯂꯩꯖꯔꯁꯅꯨ ꯃꯃꯥꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯝꯂꯣ ꯍꯥꯏꯗꯅ ꯁꯤꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯂꯧꯍꯧꯏ꯫ ꯁꯅꯥꯅꯨ ꯖꯒꯠꯀꯤ ꯏꯁꯧ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯄꯦꯟꯗꯅ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯨꯛꯇꯥꯔꯩꯁꯨ ꯃꯥꯒꯤ ꯑꯄꯪꯕ ꯊꯕꯛ ꯑꯃꯅ ꯁꯣꯏꯈ꯭ꯔꯕꯗ ꯃꯈꯥ ꯇꯥꯅ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯤꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯔꯩꯕ ꯃꯥꯒꯤ ꯃꯤ ꯃꯈꯩ ꯊꯥꯗꯣꯛꯇꯨꯅ ꯄꯥꯎ ꯂꯧꯔꯤ ꯆꯦꯜꯍꯜꯂꯤ ꯈꯥꯗ ꯋꯥꯡꯗ ꯆꯤꯡꯗ ꯇꯝꯗ꯫ ꯑꯗꯨꯕꯨ ꯈꯖꯤꯛ ꯈꯖꯤꯛꯇ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗ ꯆꯥꯛꯂꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯂꯣꯡ ꯁꯤꯟꯕ ꯍꯩꯕ ꯍꯩꯕꯤ ꯃꯤꯊꯤꯡꯒꯥꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯀꯅꯥꯗ ꯇꯥꯏꯅꯕ ꯉꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯈꯠꯇ ꯈꯠꯅꯩ꯫